ꯄꯣꯛꯃꯤꯟꯅꯕ ꯏꯕꯨꯡꯗꯨꯅ ꯑꯍꯥꯟꯕꯗ ꯃꯥꯅ ꯏꯕꯥꯅꯤꯁꯦ ꯐꯝꯃꯤꯟꯅꯔꯝꯕꯅꯦ ꯐꯃꯨꯡꯗ ꯑꯩ ꯍꯥꯟꯅ ꯇꯧꯕꯤꯁꯦ ꯑꯗꯨꯒ ꯊꯕꯥꯛꯇꯒꯤ ꯍꯥꯟꯅ ꯄꯥꯏꯔꯛꯑꯦ ꯃꯌꯥꯝ ꯃꯇꯝꯁꯦ ꯂꯣꯏꯔꯦ ꯏꯀꯥꯏꯕꯁꯨ ꯏꯀꯥꯏ ꯌꯥꯝꯅ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯨꯕꯅꯤꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁꯛ ꯐꯥꯎꯗ ꯎꯠꯄ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯍꯥꯏꯕꯁꯤꯗꯤ ꯑꯁꯨꯃꯥꯏꯅ ꯑꯃꯣꯠ ꯑꯀꯥꯏ ꯊꯣꯛꯂꯛꯄꯁꯦ ꯑꯃꯨꯛꯃꯨꯛꯁꯨ ꯈꯪꯍꯟꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯩꯈꯣꯏ ꯖꯥꯇꯤꯗꯁꯨ ꯑꯃꯣꯠꯄ ꯂꯩꯇꯦ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨ ꯁꯦꯡꯗꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯑꯩꯁ.ꯋꯥꯏ ꯍꯥꯏꯔꯤꯕ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯁꯤꯗꯒꯤ ꯑꯩꯅ ꯐꯪꯖꯕꯅꯤ ꯑꯗꯨꯒ ꯍꯥꯞꯆꯔꯛꯄꯅꯤ ꯑꯗꯣ ꯌꯥꯝ ꯊꯤꯅ ꯇꯥꯕꯗ ꯍꯪꯒꯣꯏꯕ ꯑꯗꯨꯒ ꯇꯨꯈꯥꯎ ꯈꯥꯎꯖꯨꯡꯉꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯩ ꯃꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯑꯉꯛꯄ ꯐꯪꯉꯤ ꯑꯗꯨꯒ ꯑꯆꯨꯝ ꯑꯔꯥꯟꯁꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯒ ꯄꯤꯗꯣꯏꯕ ꯆꯩꯔꯥꯛꯁꯦ ꯀꯔꯤ ꯄꯤꯕꯤꯗꯣꯏꯅꯣ ꯃꯌꯥꯝꯅ ꯇꯥꯟꯅꯕꯤꯔꯒ ꯈꯪꯉꯦ ꯑꯗꯣ ꯑꯩꯗꯤ ꯃꯁꯤ ꯃꯇꯥꯡꯁꯤꯃꯗꯤ ꯄꯨꯔꯥ ꯌꯥꯅꯤꯡꯗꯔꯦ ꯃꯁꯤꯗꯤ ꯇꯧꯍꯣꯏꯗꯕ ꯑꯗꯨꯒ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯉꯨꯕꯗ ꯀꯔꯤꯝꯇ ꯀꯥꯟꯅꯗ꯭ꯔꯕ ꯑꯗꯨꯒ ꯆꯥꯎꯈꯠꯇꯕ ꯍꯥꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯔꯠ ꯀ꯭ꯂꯥꯁ ꯍꯥꯏꯕꯗ ꯑꯗꯨꯗꯨꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯆꯤꯟꯅ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯜꯂꯕꯗ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯃꯗꯨ ꯌꯥꯝ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯥꯎ ꯄꯤꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯁꯨꯃꯥꯏꯅ ꯄꯣꯛꯃꯤꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯁꯦꯟꯗ ꯁꯤꯒꯨꯝꯕꯁꯤꯅ ꯀꯔꯤ ꯁꯃꯥꯖ ꯑꯣꯏꯔꯛꯇꯣꯏꯅꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯡꯁꯤꯅ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯔꯛꯑꯀꯥꯟꯗ ꯍꯥꯟꯅ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ꯭ꯔꯥꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯍꯥꯏꯗꯣꯔꯛꯑꯀꯥꯟꯗ ꯍꯧꯖꯤꯛ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯑꯩꯗꯤ ꯇꯁꯦꯡꯅ ꯌꯥꯝ ꯊꯤꯅ ꯏꯀꯥꯏ ꯏꯁꯥꯒꯤ ꯖꯥꯇꯤꯁꯦ ꯍꯟꯗꯛ ꯃꯔꯛ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯍꯟꯗꯛ ꯊꯣꯛꯏꯁꯦ ꯑꯁ ꯑꯩ ꯃꯌꯥꯝ ꯀꯣꯛ ꯉꯥꯎꯋꯦ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯖꯦꯅꯦꯔꯦꯁꯟꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯈꯟꯕꯗ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯍꯧꯖꯤꯛ ꯀꯂꯤ ꯌꯨꯒꯁꯦ ꯁꯥꯎꯅꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯏꯆꯤꯟ ꯏꯅꯥꯎꯅ ꯀꯅꯥꯅꯣ ꯏꯇꯩꯅ ꯀꯅꯥꯅꯣ ꯏꯅꯥꯎꯅ ꯀꯅꯥꯅꯣ ꯀꯔꯤꯝꯇ ꯈꯪꯅꯕ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯀꯂꯤ ꯌꯨꯒ ꯍꯥꯏꯗꯣ ꯃꯁꯤ ꯑꯣꯏꯔꯦ ꯍꯥꯏꯗꯣ ꯉꯁꯤꯗꯃꯛ ꯈꯪꯉꯦ ꯑꯩ ꯑꯇꯩ ꯀꯔꯤ ꯀꯔꯤ ꯎꯔꯛꯈꯤꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯑꯁ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯅ ꯈꯨꯠ ꯁꯝꯅꯅ ꯃꯁꯤ ꯊꯤꯛ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯗꯕ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩ ꯃꯦꯁꯦꯖ ꯑꯁꯦ ꯊꯥꯗꯣꯔꯛꯄꯅꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯃꯁꯤ ꯃꯇꯥꯡꯁꯦ ꯌꯥꯝ ꯊꯤꯅ ꯏꯀꯥꯏ ꯍꯪꯒꯣꯏꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯅ ꯑꯩ ꯁꯛ ꯐꯥꯎꯗ ꯎꯠꯂꯒ ꯃꯁꯤ ꯚꯤꯗꯤꯑꯣꯁꯤꯒ ꯑꯩ ꯉꯥꯡꯉꯛꯄ ꯇꯜꯂꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯔꯒ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯒꯤ ꯃꯣꯠꯇ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨꯗꯪ ꯊꯝꯕꯤꯔꯝꯃꯨ ꯇꯨꯀꯠꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯕꯨꯡ ꯇꯔꯨꯛꯀꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯆꯜ ꯑꯃ ꯄꯣꯛꯃꯤꯟꯅꯕ ꯃꯕꯨꯡꯅ ꯏꯖꯠ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯡꯍꯟꯗꯨꯅ ꯃꯃꯥ ꯑꯣꯏꯍꯟꯂꯝꯂꯦ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯕ ꯊꯋꯥꯏ ꯌꯥꯎꯗꯕ ꯑꯉꯥꯡ ꯇꯨꯔꯦꯜꯗ ꯊꯥꯗꯗꯨꯅ ꯃꯥꯡꯍꯟꯈꯤ ꯍꯥꯏꯅ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕꯤ ꯆꯍꯤ 18 ꯁꯨꯕꯗ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯃꯅ ꯄꯦꯟꯗꯕ ꯋꯥꯀꯠ ꯄꯥꯎꯗꯝꯂꯛꯂꯤ ꯃꯔꯥꯜ ꯂꯩꯕ ꯁꯦꯛꯁꯨꯑꯦꯜ ꯑꯣꯐꯦꯟꯗꯔ ꯃꯣꯏꯔꯥꯡ ꯈꯣꯏꯔꯨꯗꯒꯤ ꯍꯧꯖꯤꯛꯅ ꯉꯥꯡꯈ ꯂꯋꯥꯏꯒꯤ ꯚꯔꯥꯒꯤ ꯌꯨꯝ ꯑꯃꯗ ꯂꯩꯔꯤꯕ ꯍꯦꯃꯥꯝ ꯖꯣꯟꯁꯟ ꯑꯦꯂꯥꯏꯁ ꯃꯅꯤꯒꯤ ꯐꯣꯇꯣ ꯑꯃꯗꯤ ꯃꯔꯤ ꯃꯈꯣꯡ ꯑꯣꯊꯣꯔꯤꯇꯤꯗ ꯁꯤꯟꯅꯗꯨꯅ ꯋꯥꯟꯇꯦꯗ ꯂꯥꯎꯊꯣꯛꯍꯟꯂꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯚꯔꯁꯦꯜ ꯃꯥꯗꯔꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯝꯐꯦꯜꯗ ꯂꯩꯕ UMOꯒꯤ ꯃꯌꯥꯏꯂꯣꯏꯁꯪꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏ ꯏꯖꯠ ꯃꯥꯡꯍꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯉꯁꯤ ꯉꯔꯥꯡ ꯈꯛꯇꯗ ꯆꯠꯊꯈꯤꯕ ꯅꯠꯇꯦ ꯃꯃꯥꯡꯗ ꯊꯥ 8 ꯁꯨꯔꯕ ꯑꯉꯥꯡ ꯑꯃꯁꯨ ꯍꯦꯃꯥꯝ ꯖꯣꯟꯁꯟꯅ ꯖꯦꯅꯤꯝꯁꯇ ꯄꯨꯗꯨꯅ ꯃꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯃꯥꯡꯍꯟꯈꯤꯕꯅꯤ ꯅꯧꯅ ꯑꯃꯨꯛ ꯍꯟꯅ ꯃꯤꯔꯣꯜꯂꯒ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔꯗ ꯅꯧꯅ ꯑꯉꯥꯡ ꯑꯃ ꯐꯪꯈꯤ ꯃꯁꯥ ꯁꯣꯟꯃꯟꯕꯗꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯉꯥꯡ ꯑꯗꯨ ꯁꯤꯈꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯉꯥꯡꯒꯤ ꯍꯛꯆꯥꯡ ꯖꯣꯟꯁꯟ ꯑꯦꯂꯥꯏꯁ ꯃꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯇꯨꯔꯦꯜꯗ ꯊꯥꯗꯈꯤ ꯀꯌꯥꯔꯛ ꯍꯟꯅ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯗ ꯇꯥꯛꯅꯕ ꯍꯣꯠꯅꯕꯗ ꯐꯨ ꯆꯩꯕ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯀꯤꯍꯟꯂꯛꯄꯗꯒꯤ ꯍꯥꯏꯗꯣꯛꯇꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ UMOꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯣꯏꯔꯥꯡꯊꯦꯝ ꯁꯣꯔꯣꯖꯤꯅꯤꯅ ꯍꯥꯏ ꯁꯥꯒꯤ ꯂꯝꯆꯠ ꯆꯠꯄ ꯅꯨꯄꯤ ꯑꯉꯥꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯐꯪꯐꯝ ꯊꯣꯛꯄ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯗꯨꯅ ꯏꯔꯝꯗꯝ ꯑꯁꯤ ꯀꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯃꯔꯦꯝꯈꯥꯛꯀꯤ ꯃꯆꯜ ꯅꯨꯄꯤꯕꯨ ꯍꯤꯡꯅ ꯍꯥꯠꯄ ꯉꯝꯕ ꯖꯣꯟꯁꯟ ꯑꯦꯂꯥꯏꯁ ꯃꯅꯤ ꯐꯥꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯍꯣꯠꯅꯔꯛꯄꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯌꯥꯑꯣꯟꯂꯨꯞ ꯑꯃꯒꯤ ꯀꯥꯗꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯐꯥꯗꯨꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯅꯕ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯩꯒꯤ ꯏꯆꯟ ꯀꯧꯋꯦ ꯁꯥꯒꯩꯅꯦ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯕꯨꯡꯗꯨꯅ ꯑꯍꯥꯟꯕꯗ ꯃꯥꯅ ꯏꯕꯥꯅꯤꯁꯦ ꯐꯝꯃꯤꯟꯅꯔꯝꯕꯅꯦ ꯐꯃꯨꯡꯗ ꯑꯩ ꯍꯥꯟꯅ ꯇꯧꯕꯤꯁꯦ ꯑꯗꯨꯒ ꯊꯕꯥꯛꯇꯒꯤ ꯍꯥꯟꯅ ꯄꯥꯏꯔꯛꯑꯦ ꯑꯗꯒꯤ ꯃꯥꯅ ꯑꯩꯒꯤ ꯏꯕꯨꯡ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯖꯣꯟꯁꯟ ꯑꯦꯂꯥꯏꯁ ꯃꯅꯤꯁꯦ ꯑꯍꯥꯟꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯅꯝ ꯍꯥꯗꯅ ꯇꯧꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯈꯔ ꯂꯩꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯔꯤ ꯊꯝꯃꯛꯄꯗꯒꯤ ꯑꯉꯥꯡ ꯑꯣꯏꯔꯛꯑꯦ ꯑꯉꯥꯡ ꯑꯣꯏꯔꯛꯄꯗꯒꯤ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯈꯣꯠꯂꯦꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯇꯧꯔ ꯈꯣꯠꯂꯣꯏ ꯑꯗꯨꯝ ꯂꯩꯌꯨ ꯅꯪ
ꯑꯩꯅ ꯍꯥꯏꯗꯣꯛꯀꯅꯤ ꯈꯣꯠꯀꯅꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯗꯩ ꯂꯩꯀꯥꯏ ꯃꯤ ꯇꯥꯛꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯔꯦ ꯑꯗꯩ ꯃꯥꯅ ꯑꯩꯈꯣꯏ ꯗꯗꯥꯁꯤꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩ ꯃꯥꯅ ꯍꯥꯏꯗꯣꯛꯑꯗꯤ ꯅꯪ ꯁꯨꯃꯥꯏꯅ ꯑꯩꯅ ꯍꯥꯠꯀꯅꯤ ꯈꯣꯠꯀꯅꯤ ꯑꯁ ꯀꯩꯁꯨ ꯂꯩꯕ ꯄꯣꯠ ꯅꯠꯇꯦ ꯁꯤ ꯃꯤ ꯇꯧꯅꯗꯕ ꯊꯕꯛ ꯅꯠꯇꯦ ꯈꯣꯠꯇꯦꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯈꯔ ꯂꯩꯔꯒ ꯑꯉꯥꯡ ꯑꯃꯨꯛ ꯑꯣꯏꯔꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯖꯦꯅꯤꯝꯁꯀꯤꯗ ꯑꯃꯨꯛ ꯂꯩꯕꯗꯒꯤ ꯑꯃꯨꯛ ꯃꯥꯅ ꯑꯉꯥꯡꯗꯣ ꯊꯥ ꯁꯨꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯣꯛꯇꯔꯁꯤꯡꯅ ꯄꯨꯊꯈ꯭ꯔꯣ ꯑꯉꯥꯡꯁꯤ ꯌꯣꯛꯄꯗ ꯍꯤꯡꯉꯔꯣꯏ ꯈꯣꯠꯂꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯕꯔꯥ ꯋꯥꯡꯈꯩꯒꯤꯗ ꯂꯩꯕꯗꯒꯤ ꯑꯉꯥꯡꯗꯣ ꯅꯨꯃꯤꯠ 9 ꯗꯦꯠ 7ꯗ ꯇꯥꯡ 13ꯗ ꯄꯣꯛꯄꯗꯨꯅ ꯂꯩꯈꯤꯗꯕꯗꯣ ꯑꯉꯥꯡꯗꯣ ꯑꯩꯈꯣꯏꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯩꯔꯝꯗꯕꯗꯒꯤ ꯑꯉꯥꯡꯗꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯨꯔꯦꯟꯗ ꯂꯪꯊꯣꯛꯈꯤꯕꯗꯒꯤ ꯑꯉꯥꯡꯗꯣ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯝꯍꯥꯗꯝ ꯇꯧꯕꯗꯣ ꯑꯩꯅ ꯃꯩꯔꯥ ꯄꯥꯏꯕꯤꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯇꯥꯛꯊꯣꯛꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕ ꯑꯍꯥꯟꯕ ꯑꯉꯥꯡ ꯑꯣꯏꯕꯒꯤꯗꯣ ꯑꯗꯨꯁꯨ ꯃꯥꯅ ꯐꯨꯕꯒꯤ ꯗꯥꯛꯅꯤ ꯁꯤꯗ ꯅꯠꯇꯦ ꯃꯥꯅ ꯐꯨꯕꯒꯤ ꯀꯣꯛꯇ ꯈꯨꯃꯨꯡꯅ ꯊꯣꯝꯕ ꯑꯗꯒꯤꯗꯤ ꯄꯨꯛ ꯀꯪꯉꯤꯉꯩ ꯃꯇꯝꯗꯁꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯣꯔꯥꯅ ꯊꯣꯝ ꯈꯣꯠꯇꯅ ꯑꯗꯨꯝ ꯐꯨꯏ ꯑꯗꯨꯗ ꯅꯠꯇꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯣꯠꯄ ꯌꯥꯕ ꯑꯗꯨꯝ ꯑꯣꯠꯂꯦ ꯑꯗꯒꯤ ꯗꯞ ꯇꯧꯔ ꯊꯝꯃꯛꯄꯗꯨꯅ ꯑꯗꯨꯝ ꯊꯝꯃꯛꯑꯦ ꯑꯗꯨꯗꯨꯒ ꯃꯥꯅ ꯑꯩꯅ ꯁꯤꯒꯤ ꯋꯥꯁꯦ ꯍꯥꯏꯕꯗ ꯍꯥꯏꯗꯣꯛꯄꯗ ꯃꯥꯅ ꯑꯩ ꯀꯥꯞꯄꯒ ꯍꯥꯠꯇꯣꯛꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏ ꯊꯧꯗꯣꯛꯇꯤ ꯊꯣꯛꯑꯕ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯃꯥ ꯈꯣꯏꯗ ꯍꯥꯏꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯈꯣꯠꯄꯗꯒꯤ ꯈꯪꯉꯦ ꯑꯩꯈꯣꯏ ꯃꯥ ꯈꯣꯏꯅ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯃꯥ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯃꯥꯁꯦ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯃꯥꯕꯨ ꯋꯥꯔꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯦ ꯃꯔꯤ ꯂꯩꯅꯕ ꯄꯥꯔꯇꯤꯁꯤꯡꯅꯁꯨ ꯀꯟꯕꯤꯒꯅꯨꯅ ꯍꯥꯏꯅꯤꯡꯉꯦ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯃꯆꯜ ꯃꯆꯦ ꯑꯣꯏꯗ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯇꯧꯕꯒꯤ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯐꯪꯍꯟꯕꯤꯌꯨꯅ ꯍꯥꯏꯅꯤꯡꯉꯦ ꯖꯣꯟꯁꯟ ꯑꯦꯂꯥꯏꯁ ꯃꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯊꯤꯕꯗ ꯃꯥꯒꯤ ꯐꯣꯇꯣ ꯅꯨꯡꯇꯣꯅꯆꯤꯡꯕꯗ ꯑꯩꯈꯣꯏ ꯍꯥꯞꯇꯣꯛꯆꯔꯛꯀꯦ ꯑꯗꯨꯒ ꯊꯤꯕ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟ ꯑꯗꯩ ꯑꯉꯝ ꯑꯊꯧ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯂꯝꯈꯩ ꯀꯥꯏꯗꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯁꯣꯝꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯏꯖꯠ ꯃꯥꯡꯍꯜꯂꯤꯕꯁꯦ ꯀꯟꯕꯗ ꯉꯁꯤꯒꯤ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯃꯗꯤ UMOꯅ ꯆꯪꯁꯤꯜꯂꯛꯄꯗ ꯃꯇꯦꯡ ꯅꯤꯖꯔꯛꯄ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯑꯃꯗꯤ ꯂꯩꯔꯤꯕ सरकारना हाइबसे हाइजगे हाइरिबा जोनसन अमदी मनी हाइबा असे हाबदा अमदी ngasiगी सरकार ngasiगी लैबा स्टेट फोर्सिंग अमदी सेंट्रल फोर्सिंग अमदी अखोई लैबा लमजम ngasiगी अचुंबा पामीबा इचा यावलोय खोजेमंगना असी अचुंबा से पुथोपिरो दंदी पिबियो अखोई मामा मयांगी मामांगा मदुना यादे हाइबा खंगलगा तुंगी इचा निंगोल मयांगी पुंची कनबा ngमब्रे यंगगे हाइबसे थमजरी